stock market haibasi aruba koha amani masida sale gi aram kharangba pumnamak kokhanba ngami 1992 scam Harsad Mehta tabirabra Bharat ki itihasta khwaidigi achoba scam amani scam haibadi aranpa pambai sijanaraga miyam gi amadi Bharat sarkar gi sale bu fraud tawba sibu scam haina khangnei scam adu rupees 5000 crore ni Houjik 2022 asigi matungina calculate tawraga di value asi rupees 100 billion oigani mi amana asok yamba sale asibu scam tawba adusu fongna mayam mamangda tabada ngakpiramgani kamaina no karamna no haibdu khangminasi ming Harsad Santilal Mehta 29 July 1954 Paneli Moti Rajkot Gujarat asi pongnafamni 1976 da BCom course asi Laspat Rai College Mumbai da loisilaba matung office masa kharada clerk salesman accountancy gi job tawrami shortcut ta senjao paibagi wakhalon chenbana tawriba job asina dipelamde sahi nipan rom company makhal da thabak tawrba matung imanaba mana stock market ki matang da wari sarakhi wari mayam du tabada yamna interest okhirami shortcut ta crorepati obagi lambi adu ukhirami company stock thoga share market ki broker oikhi matamaduda ming leiraba B Ambalal adugi matung JS Sahamadi Nandalal Seth ki broker oikhi broker haibadi miyoy aduna share market ta sell invest tawge haina khanba matamda karamba company da invest tawragadi kanagani haina takpibadubu broker haina khangnei 1984 manau nupaga pullaga grow more research and asset management company haudokhirami amadi BSc Indian share market kisu broker oikhi matamaduda miyoy ayamba share market ki maramda kaya khanglamde maramdi Bharat da internet leitabana share market ki business strategy ase karino haiba kaya ma khangbiba yawbiram lagani khangdaba yawragadi pramano na haiba matamda RT private limited ko company ama lei haina khalasi company ase da investor mayamna sell invest tawragadi company ase ge market value up lakani kariguma company ase da amuk investor mayamna sell invest tawbidragadi company ase market value down lakani asini share market haibasi Harsad Mehta gi plan di share market dagi angamba makai sale tanba sini adudagi companies mayam asida sale invest tawnaba mi thiba hokhirami senjao paiba karobar tawba film actor actress cricketer mayam gasu sakmai khangnakhi Harsad ki fajarba wahai kayamana investor kayamagi thamoi sumhatkhi mi amadagi lupa lakh ama puraga numit 30 gi matung lakh ani singba lakh 5 puraga lakh 8 singba asumna amadagi puraga amada singba puriba sale adusu amuk share market thadaba asum tawduna crore gi thak yauki investor mayamu thajanabani haiduna BJP thak tawba double the interest pisanba miyobe khoi gi mindset ti shortcut ta paisa double fanglagadi ahenba pamba haibasidi hongna sani Harsad ki next target ase bank da oikhi bank amadi government so sale di mathau tabanina bond amadi securities ase sijanarami asida Harsad na kudong sab lokhirami matamadudadi online process ase leiramde offline ngakto oibanina bank amana tawbada atopa bank na khangbada wana thoami amadi matamaduda broker gi matengna thabak pumnamak tawrami pramano in haiba matamda bank A B C D haina khallasi amadi securities ki matengna Harsad Mehta na plan ase tawkhirami securities haibadi bank thajaba yaba documents masida Harsad na securities adu bank A da thamlaba matung numit 30 gi matam lauraga B da muk singba B da gi lauraga C da amuk C da gi lauraga D da amuk asumna sale mayam adu stock market invest tawkhirami asumna bank amadagi bank amada check oina perami fake receipts habsu hoki matamadada bank amatana khangkhidi asumna share awangbadu yonthoga profit kayama fangkhirami ACC cement share magi price rupees 200 leirambadu numit kharni gi matung rupees 9000 yauki share amada mayamna share market ki Amitabh Bachchan natraga Big Bull haina khangnarami Bharata Toyota Lexus ki anoba car new model rupees 40 lakh tabadu thoki amadi atopa branded car tranga adugi mathakta Mumbai da flat with golf ground 5-star hotel da party luxury product kayama sijanarami film celebrity tauna Harsad na gari dagi kumtharakpa matamda mayamna omsellaga autograph lauba interview lauba kayam oikhirami matamaduda Mumbai gi hero aina mayamna khangnarami adubu huranbagi sama mapugi nongma haibadu hauki SBI bank dagi rupees 500 crore missing obagi pawasi Times of India gi journalist amana khangkhirami
23 April 1992 Times of India ki journalist Sucheta Dalalna Harsad scam asi newspaper da hapki news asi mayamna pabada Bharat amadi malem pumbagi praja mayamna ngakhi thigatpada Harsad Mehta involved oi haina paw asi tabadagi Bombay stock market ta sell invest tauba investor kayama share yonthokpa hokhi adudagi Harsad Mehta gi share so amuk down oikhirami SBI gi maigai dagi su Harsad na piram document amadi check mayamadu thigatpadadi sajanaba ngakta oirami atopa bank mayam amasu yaubana Vijaya bank gi chairman na check issue tauba du fraud ni haina khangbadagi masa matanda suicide taukhirami adudagi market su crash obadagi bank da paisa singba ngamlaktaba hanganna Harsad Mehta na hanagi prime minister Narasimha Rao da case taukhirami sel chai haiduna adubu proof phangdabadagi case adu reject oikhi 9 November 1992 CBI na Harsad Mehta bu arrest tauki share market investor kayama market crash obadagi masa mathanta sijabamadi wakhalina naba kayama yaukhirami maramdi mi amana lakh natraga crore loss oibana Harsad Mehta mi osigi kok IQ kayam wangi hairagadi 1992 dagi CBI na investigate tawbaduna 97 da proof phanglaba matung sahi manga jail da laibagi sajai fangki 31st December 2001 namit asida mayam na bye bye gi harau kumai tawringa gi matamatuda heart attack na badagi Mumbai gi Thane jail manungda Harsad Mehta sikhi mahake leori banupi madi masa sina kayam waram gani hojik su haibadudi masada thodok thokliba makoina khangi Harsad ki asoiba haibabu shortcut ta sell pining bagi wakhal loinana anau luxury car lifestyle mayam da show off tawrubadagi soikhibani karigumba show off tawramdragadi ngasi fawba hinglambasu yai asi haire haiduna Harsad Mehta bu support tawbagi wafam sunati amadi Harsad Mehta chumi haibasu nati adu waragadi hojik matam asida asigumba scam stock market ta tawba yagadra haiba wang asi video yengbirba maruki wakhalda khanbiramgani masigi paukhumdi yaroi maramdi hanagi matamdadi paperwork amadi offline ngaktani kudak ta tawba thabak adu khangmangamdi hojikti thabak adu tawbaga SMS email OTP notification kayama lairabanina scam tawba ngamaroi wari mayam ase tabda stock market haibasida sell invest tawba kiram lagani karimata kibiganu stock market haibase 100% achumba business amani adunabu asawa company kayama mingoina palagadi Reliance Tata Airtel company mayam ama yauri basini stock market ta mioi kharana aranba pambai seasonal mingsa thien bagi wani hojikti sebi amadi Indian government jo sukimatik cheksil lemadudi KYC document tawbada soiragadi yadribasina khudamni Harsad Mehta misaga sina rupees 5,000 crore fraud scam tawriba misaga sigi brain IQ sigi matangda kari khanbi wakhalda comments ta thambiramu hojik screen da ubiriba video sibasu yengbiu nungaina harauna laibasu oibiu thank you so much